ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯌꯥꯏ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ꯫ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯏꯔꯩꯗꯨ ꯆꯥꯛ ꯈꯔ ꯊꯦꯡꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤ꯫ ꯉꯁꯤ ꯌꯥꯏꯅ ꯆꯥꯛꯈꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯗꯨꯗ ꯆꯥꯛ ꯂꯥꯝꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯤ꯫ ꯑꯅꯥꯒ ꯏꯔꯩꯒꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩ꯫ ꯌꯥꯏꯅ ꯆꯥꯕꯁꯨ ꯌꯥꯎꯗꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯪꯉꯛꯏ꯫ ꯌꯥꯏ, ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯦꯝꯗꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯦꯟꯋꯤꯆ ꯁꯦꯝꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥꯅ ꯁꯦꯝꯃꯤꯁꯦ ꯅꯪꯕꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯔꯣ? ꯀꯣꯟꯅ ꯆꯥꯔꯒꯦ, ꯑꯩꯅ ꯁꯦꯝꯃꯤꯁꯤꯗꯤ ꯑꯥꯗ ꯄꯨꯅꯕꯅꯤ꯫ ꯇꯝꯆꯥ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯣꯏꯕ꯫ ꯑꯅꯥꯗꯣ ꯍꯥꯟꯅꯅ ꯑꯣꯏꯔꯕꯗꯤ ꯄꯨꯕꯤꯌꯨ, ꯃꯥꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯡꯂꯦ, ꯅꯤꯡꯉꯥꯏ ꯇꯧꯔꯨꯗ꯭ꯔꯦ, ꯃꯕꯨꯡꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯌꯥꯏꯅ ꯁꯦꯝꯂꯤꯕꯗꯨ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯝꯆꯥ, ꯉꯟꯃꯟꯗ꯭ꯔꯣ ꯆꯠꯇꯣꯏꯗꯣ? ꯁꯤꯐꯥꯎ ꯊꯦꯡꯉꯕꯅꯤ꯫ ꯐ꯭ꯔꯤꯖꯇ ꯌꯥꯎꯔꯤꯕ ꯍꯩ ꯃꯌꯥꯝꯁꯤ ꯂꯣꯏ ꯄꯨꯗꯣꯏꯔꯣ? ꯕꯦꯝꯃ, ꯑꯗꯨꯏ ꯍꯩ ꯃꯌꯥꯝꯗꯣ ꯈꯔ ꯈꯔ ꯂꯧꯊꯣꯛ, ꯑꯗꯨꯒ ꯆꯥꯝꯊꯣꯛꯑꯒ ꯇꯤꯐꯤꯟ ꯂꯩꯕꯗꯣ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯝꯇ ꯍꯥꯞꯄꯣ, ꯀ꯭ꯔꯦꯟꯕꯦꯔꯤ ꯖꯨꯁꯇꯨꯒ꯫ ꯍꯣꯏ꯫ ꯆꯦ ꯆꯨꯟꯁꯦꯜꯒ ꯆꯠꯇꯣꯏꯔꯣ? ꯃꯊꯪꯗꯗꯤ ꯅꯪ ꯑꯃꯨꯛ ꯄꯨꯕꯤꯒꯦ꯫ ꯆꯠꯆꯅꯤꯡꯗꯦꯀꯣ ꯑꯩ꯫ ꯑꯅꯥꯅ ꯐꯖꯅ ꯁꯦꯝꯕꯤꯔꯤ, ꯑꯗꯨꯒ ꯇꯤꯐꯤꯟꯀꯗꯨ ꯕꯦꯛꯇ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯄꯤꯟꯇꯔꯦꯁꯇ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯈꯤꯕꯅꯤ, ꯀꯔꯤ ꯄꯨꯕ ꯌꯥꯏ, ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯅ꯫ ꯆꯨꯡꯁꯦꯜꯅ ꯄꯥꯝꯅꯕꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛꯐꯥꯎ ꯇꯧꯗꯕ ꯊꯕꯛꯁꯨ ꯇꯧꯔꯦ꯫ ꯆꯨꯡꯁꯦꯜꯒꯤꯅꯤ ꯍꯥꯏꯗꯅ ꯅꯣꯚꯦꯜ ꯑꯃꯁꯨ ꯂꯩꯕꯤꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯇꯩ ꯑꯇꯩ ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛꯈꯩ ꯑꯅꯥꯗ ꯄꯨꯂꯞ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯣꯏꯕꯒ ꯒꯥꯔꯤꯗ ꯍꯥꯞꯄꯝꯃꯨ, ꯃꯥ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯍꯥꯟꯅꯗꯧꯅ ꯊꯕꯛ ꯆꯠꯀꯗꯕ ꯅꯠꯇꯕꯅꯤꯅ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯏꯆꯝ ꯆꯝꯅ ꯇꯤ ꯁꯔꯠ ꯕ꯭ꯂꯦꯛ ꯀꯂꯔ ꯑꯃ ꯂꯤꯠꯂꯤ, ꯃꯊꯛꯇ ꯂꯣꯡ ꯁ꯭ꯂꯤꯞꯁꯀꯤ ꯋꯥꯏꯠ ꯁꯔꯠ ꯑꯃ, ꯖꯤꯟꯁ ꯕ꯭ꯂꯦꯛ ꯀꯂꯔ ꯑꯃ ꯁꯦꯠꯂꯤ꯫ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯃꯤꯅ ꯆꯍꯤ ꯌꯥꯝꯃꯕ ꯑꯣꯏꯅ ꯎꯍꯟꯕꯅꯤ꯫ ꯑꯣꯏꯗ꯭ꯔꯤ, ꯆꯍꯤꯗ ꯌꯦꯡꯂꯕꯁꯨ ꯅꯧꯔꯤ, ꯌꯛ ꯂꯥꯎꯖꯔꯤꯕ ꯄꯥꯈꯪꯅꯤ꯫ ꯁꯦꯠꯊꯣꯛ ꯆꯥꯊꯣꯔꯛꯄꯗ ꯃꯁꯥ ꯅꯥꯟꯅ ꯏꯄꯛꯇ ꯄꯛꯆꯕꯅꯤ꯫ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯤꯔꯔ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩ꯫ ꯑꯁꯣꯏ ꯁꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤ꯫ ꯂꯣꯏꯕꯒ ꯁꯣꯐꯥꯗ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯀꯤꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯅꯥꯅ ꯄꯨꯒꯗꯕ ꯇꯤꯐꯤꯟ, ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯁꯤꯠꯇ ꯍꯥꯞꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯆꯨꯡꯁꯦꯜꯗ ꯐꯥꯎꯕ ꯐꯣꯟ ꯇꯧꯗꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯅꯣꯔꯊ ꯄꯣꯏꯟꯠ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ, ꯌꯥꯏ꯫ ꯍꯥꯎ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯂ ꯍꯥꯏꯁꯦ? ꯃꯥꯅꯤ ꯀꯩꯅꯣ꯫ ꯑꯦ, ꯑꯗꯨꯒ ꯍꯣꯏ ꯃꯥꯏꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ? ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯤꯗꯤ꯫ ꯀꯥꯏ ꯂꯩꯒꯦ ꯅꯪ? ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯅꯤ꯫ ꯑꯁ, ꯅꯪ ꯁꯤꯗꯤꯕ꯫ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯝꯒꯦ, ꯅꯪ ꯂꯣꯏꯁꯤꯟꯗꯧꯕꯗꯣ ꯇꯞꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨ꯫ ꯅꯪꯅ ꯉꯥꯏ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯞꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯌꯥꯔꯦ, ꯊꯝꯃꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯣꯏꯁꯤꯟꯖꯔꯣ꯫ ꯆꯨꯡꯁꯦꯜꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯌꯨꯛꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯊꯣꯔꯛꯂꯒ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯃꯁꯝꯗꯨ ꯍꯥꯟꯅ ꯁꯦꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯁꯝ ꯅꯥꯀꯜ ꯅꯥꯀꯜꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯂꯧꯈꯠꯂꯒ ꯄꯤꯛꯇꯛꯅ ꯕ꯭ꯔꯦꯗ ꯇꯧꯏ꯫ ꯑꯗꯨ ꯂꯣꯏꯔꯒ ꯃꯃꯥꯏꯗ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯁꯤꯜꯂꯤ꯫ ꯁꯪꯂꯞ ꯇꯧꯕ ꯄꯥꯗꯨꯗ ꯃꯥꯁꯀꯥꯔꯥꯁꯨ ꯄꯥꯔꯞ ꯇꯩ, ꯑꯗꯨꯒ ꯅ꯭ꯌꯨꯠ ꯀꯂꯔꯒꯤ ꯂꯤꯞꯁꯇꯤꯛ ꯑꯃ ꯁꯪꯉꯒ ꯆꯝꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ, ꯍꯦꯟꯅ ꯀꯦꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯅ ꯂꯣꯏꯔꯒ ꯒꯦꯠꯇꯨꯗꯒꯤ ꯊꯣꯔꯛꯄꯗ ꯌꯥꯏꯗꯨ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯡꯁꯦꯜ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯁ꯭ꯂꯤꯡ ꯕꯦಗ್ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯃ ꯌꯥꯜꯂꯤ, ꯕ꯭ꯂꯦꯛ ꯑꯦꯟ ꯔꯛꯁ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯃꯆꯨꯒꯤ ꯐ꯭ꯂꯣꯔꯦꯜ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯤ꯫ ꯌꯥꯝꯅ ꯀꯧꯕ ꯑꯣꯏꯗꯤ, ꯈꯨꯎ ꯃꯈꯥ ꯈꯤꯇꯪ ꯆꯠꯊꯩ꯫ ꯌꯦꯡꯕꯗ ꯑꯗꯨꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯄꯪꯋꯥꯡ ꯋꯥꯡꯗꯕ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯍꯤꯜꯁ ꯑꯃ ꯇꯣꯡꯉꯤ꯫ ꯁꯝꯗꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯂꯞ ꯊꯥꯗꯩ꯫ ꯌꯥꯏꯒꯤ ꯃꯃꯤꯠꯇꯨ ꯆꯨꯡꯁꯦꯜꯗꯒꯤ ꯍꯣꯡꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯎꯗꯅ ꯂꯩꯔꯕ ꯁꯛꯇꯝꯅꯤ, ꯑꯗꯨꯕꯨ ꯃꯐꯝꯗ ꯃꯌꯦꯡ ꯇꯥꯕ ꯂꯩꯇꯦ꯫ ꯆꯨꯡꯁꯦꯜꯁꯨ ꯌꯥꯏ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯁꯣꯔꯣꯛꯇꯨ ꯂꯥꯟꯊꯣꯔꯛꯏ꯫ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯕꯒ ꯍꯥꯟꯅꯒꯨꯝ ꯊꯣꯡꯗꯨ ꯃꯥꯅ ꯍꯥꯡꯗꯣꯛꯄꯤ꯫ ꯂꯥꯛꯂꯦ ꯄꯥꯛ ꯑꯃꯗ꯫ ꯄꯪꯆꯥꯎ ꯆꯥꯎꯕ ꯄꯥꯛ ꯅꯠꯇꯦ, ꯃꯤꯁꯨ ꯑꯗꯨꯝ ꯆꯤꯛꯏ꯫ ꯅꯥꯀꯜꯗ ꯏꯁꯤꯡ ꯄꯨꯡꯊꯟ ꯊꯟꯕ ꯂꯦꯛ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯦ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨ꯫ ꯃꯗꯨ ꯎꯕꯗ ꯆꯨꯡꯁꯦꯜꯅ, ꯀꯩꯅꯣ ꯁꯤꯕꯣ? ꯅꯪ ꯆꯥꯅꯕ ꯄꯨꯔꯛꯏꯅꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯑꯥꯎꯠꯗꯣꯔ ꯄꯤꯛꯅꯤꯛ ꯃꯦꯠꯇꯨꯃꯁꯨ ꯍꯥꯞꯄꯤꯔꯝꯃꯤ꯫
ꯑꯗꯨ ꯊꯥꯔꯒ ꯆꯥꯅꯕ ꯈꯔꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯛꯏ꯫ ꯆꯪꯁꯜꯗꯨ ꯐꯝꯊꯔꯛꯂꯒ ꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯩꯅ ꯇꯧꯗꯧ ꯊꯕꯛꯁꯦ ꯅꯪ ꯅꯣꯏ ꯇꯧꯔꯤꯅꯤꯅꯦ꯫ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯃꯐꯝ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯁꯤꯗꯅ ꯐꯔꯕ? ꯁꯦꯟꯋꯤꯆꯁꯦ ꯅꯪꯅ ꯁꯦꯝꯃꯛꯏꯔꯣ? ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯁꯤ ꯅꯣꯚꯦꯜ ꯑꯃ ꯉꯔꯥꯡ ꯂꯩꯔꯛꯄꯅꯤ, ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯣ꯫ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ, ꯑꯩꯅ ꯑꯗꯨꯝ ꯐꯖꯗꯣꯏ ꯃꯥꯜꯂꯦꯅ, ꯀꯣꯟꯅ ꯑꯗꯨꯝ ꯑꯩꯅ ꯂꯩꯔꯁꯨ ꯌꯥꯕꯁꯦ꯫ ꯉꯔꯥꯡ ꯕꯖꯥꯔ ꯆꯪꯉꯨꯏ, ꯁ꯭ꯇ꯭ꯔꯤꯠ ꯃꯄꯥꯟꯗ ꯌꯣꯜꯂꯝꯃꯤ, ꯁꯨꯝ ꯎꯕꯗ ꯂꯩꯁꯤꯜꯂꯛꯄꯅꯤꯗ꯫ ꯊꯦꯡꯛ ꯌꯨ꯫ ꯆꯥꯔꯨꯁꯦ, ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ, ꯑꯗꯨꯒ ꯐꯣꯇꯣꯁꯨ ꯀꯥꯞꯄꯤꯒꯦ꯫ ꯅꯣꯛꯅꯤꯡꯉꯤꯗ ꯅꯪ ꯇꯧꯔꯤꯁꯦ꯫ ꯄꯥꯝꯗꯕ꯭ꯔꯣ? ꯌꯥꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯆꯝꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯩꯅ ꯁꯤ ꯄꯥꯝꯅꯤ ꯄꯥꯝꯃꯣꯏ ꯀꯥꯏꯅ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ, ꯁꯤꯅ ꯑꯗꯨꯝ ꯑꯩ ꯄꯦꯟꯊꯣꯛꯆꯩꯌꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯕꯒꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ, ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯆꯨꯡꯁꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯏꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯆꯨꯡꯁꯜꯕꯨ ꯌꯦꯡꯖꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯁꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯅ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯈꯤꯕꯅꯤ ꯑꯣꯚꯔꯀꯝ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ꯫ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯩꯊꯣꯛꯄꯤꯈꯤꯕꯅꯤ꯫ ꯆꯨꯡꯁꯜ, ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯃꯜ ꯇꯥꯡꯕ, ꯑꯍꯣꯡꯕ, ꯄꯤꯛꯄ ꯆꯥꯎꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯅꯪꯅꯕꯨ ꯄꯥꯝꯃꯒꯗꯤ ꯑꯩ ꯑꯋꯥ ꯑꯅ ꯊꯤꯗꯅ ꯍꯣꯠꯅꯔꯒ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯋꯥꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯂꯥꯛꯇꯣꯏꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ? ꯆꯨꯡꯁꯜ, ꯆꯩ ꯆꯥꯅꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯁꯤ ꯆꯥꯔꯣ ꯌꯥꯔꯦ꯫ ꯅꯪꯗꯤ? ꯅꯪ ꯍꯥꯟꯅ ꯆꯥꯎ, ꯑꯗꯨꯒ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯝ ꯍꯥꯎꯗꯣꯏ ꯂꯩꯔꯁꯤꯕꯨ꯫ ꯁꯦꯟꯋꯤꯆꯇꯨ ꯑꯃ ꯂꯧꯗꯨꯅ ꯆꯥꯏ, ꯑꯗꯨꯒ ꯆꯨꯡꯁꯜꯗꯤ ꯑꯣꯛꯑꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯆꯥꯎ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯆꯥꯛ ꯆꯥꯔꯛꯄ꯭ꯔꯣ? ꯆꯥꯔꯛꯇꯦ꯫ ꯀꯩꯒꯤꯅꯣ? ꯍꯥꯎꯇꯕꯩꯔꯣ ꯆꯥꯗ꯭ꯔꯤꯁꯤꯗꯨꯒ? ꯅꯠꯇꯦ, ꯌꯥꯝ ꯍꯥꯎꯋꯤ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕ ꯁꯨꯡꯄꯣꯛ ꯄꯣꯛꯇꯤꯌꯦ ꯍꯟꯗꯛ ꯃꯔꯛꯁꯦ꯫ ꯅꯁꯥꯗꯨꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ, ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕꯩ ꯋꯥꯅꯤ꯫ ꯍꯟꯗꯛꯁꯦ ꯅꯪ ꯌꯥꯡꯁꯨ ꯀꯪꯕꯗꯧꯅ ꯇꯧꯏ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯝ ꯑꯝꯍꯥꯅꯤ꯫ ꯁꯤꯃꯒ ꯆꯠꯁꯤꯜꯂꯨꯁꯦ꯫ ꯌꯥꯏ꯫ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯂꯩꯍꯧꯕ ꯉꯝꯒꯗ꯭ꯔꯥ? ꯆꯨꯡꯁꯜ, ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯅꯪ ꯁꯨꯝ ꯇꯣꯏꯅ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯌꯥꯏ, ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯁꯦꯀꯦꯟꯗ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯆꯨꯡꯁꯜꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯃ ꯁꯤꯟꯊꯔꯛꯏ꯫ ꯆꯨꯡꯁꯜ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯏꯁꯥꯁꯦ, ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯏꯁꯥꯗ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯀꯨꯏꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯋꯥꯔꯀꯥꯟꯗ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯄꯨꯟꯁꯤꯁꯤꯃꯛꯀꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯂꯩꯗꯣꯏꯅꯤ, ꯆꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯀꯞꯀꯅꯨꯁꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯅꯪꯉꯣꯟꯗ ꯄꯥꯁꯀꯤ ꯋꯥꯗꯣ ꯔꯤꯃꯥꯏꯟ ꯇꯧꯕꯗꯤ ꯅꯠꯇꯦ, ꯑꯗꯣ ꯑꯩ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯑꯃꯨꯛ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯌꯥꯏ, ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗ ꯅꯁꯥꯗꯣ ꯆꯦꯛ ꯑꯝꯇ ꯇꯧꯊꯣꯛꯁꯤꯔꯣ? ꯍꯌꯦꯡ ꯑꯩ ꯂꯥꯛꯑꯣꯏ, ꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯆꯨꯝꯅ ꯁꯨꯝ ꯆꯠꯇꯣꯏꯔꯣ? ꯀꯩꯁꯨ ꯇꯧꯕꯗꯤ ꯌꯥꯎꯗꯦꯀꯣ? ꯌꯥꯎꯗꯤꯌꯦ, ꯌꯨꯝ ꯆꯠꯇꯕ ꯀꯨꯏꯔꯦ꯫ ꯑꯩ ꯊꯤꯜꯂꯨꯔꯣ? ꯌꯥꯔꯅꯤ, ꯕꯕꯥꯒ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯣꯏꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯇꯣꯏꯕ? ꯅꯨꯃꯤꯠ 3-4ꯅꯤꯃꯨꯛ ꯂꯩꯔꯛꯀꯦ꯫ ꯑꯩꯁꯨ ꯊꯕꯛ ꯁꯪꯕꯒ ꯂꯥꯛꯀꯦ꯫ ꯌꯥꯏꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯆꯤꯡꯁꯜꯗꯨ ꯉꯥꯊꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯂꯦꯛꯇꯨꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯌꯥꯏꯅ ꯍꯥꯏꯁꯨ ꯍꯥꯏꯈꯤꯕꯅꯤ, ꯍꯥꯟꯅꯗꯒꯤ ꯆꯤꯡꯁꯜꯒꯤ ꯃꯁꯥꯗꯨ ꯈꯔ ꯁꯣꯟꯊꯕꯅꯤ꯫ ꯃꯁꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯅꯥꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯅꯣꯡꯃꯇ ꯑꯍꯤꯡ ꯊꯦꯡꯅ ꯂꯩꯇꯕꯅꯤ꯫ ꯊꯦꯡꯅ ꯍꯦꯛ ꯂꯩꯔꯨꯕꯗ ꯅꯣꯡꯉꯥꯜꯂꯒ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ꯫ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯁꯤꯗ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯜꯂꯤ, ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ꯫ ꯂꯟꯆ ꯆꯥꯔꯁꯨ ꯗꯤꯅꯔ ꯆꯥꯔꯁꯨ ꯐꯖꯅ ꯆꯥꯗ꯭ꯔꯦ꯫ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯆꯥꯛꯈꯣꯝ ꯑꯃ-ꯑꯅꯤ ꯍꯨꯛꯂꯒ ꯑꯗꯨꯝ ꯇꯣꯛꯈꯤ꯫ ꯑꯅꯤꯗꯨ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯤꯡꯁꯜꯒꯤ ꯁꯤꯠꯇꯨꯗ ꯉꯥꯊꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯉꯁꯥꯏ ꯂꯥꯛꯄꯗ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯒꯥꯔꯤ ꯁꯥꯡꯅ ꯇꯣꯡꯉꯛꯄꯒꯤ ꯃꯁꯥꯗꯨ ꯆꯣꯛꯊꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯌꯥꯏꯅ ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯅꯥꯀꯜ ꯑꯃꯗ ꯈꯥꯝꯗꯨꯅ
Mana ngasay lilakpa long sleeves white shirt lagthogtuna chingselgi masada haifet kupsinbi. Aduga garigi mirror do mana lamdunu chingkhatli. Nungsit kanna sitbadu puhanba nungayaroi khanbana. Hanadi harau harau nokminaduna wari sa-sadunu chatpani. Adubu ngasidi chingseldu gari manungduda chanana tumthokre. Yaisu garidu tamna thawi. Pakta chaluraga halakpada film yengnaba haidana evening showgi ticket kaktuna lakhibani. Adubu chingselgi matawsida ma hairudre. Ngahak leiraga North Point yaure. Rentu yaura fauba yai chingselbu hodokpa tawde. Setuda ngathaduna nakalda nungaina mamit uisinduna leiribi chingselbu nungsina yengjarai. Nungsimankre matawdu koiba chalusi haina laklaga gari manungduda nupa mangonda chingnaba ama phawba leitana nungaina tumba mawongduda. Yaidu asum tumina yenglambadagi chingselgi mamaida tariba sam kharadu tamna haigatpinaba hotnarubada chingseldu mamit pangthorakle aduga tapna hairai. Kaidorage kaisu tawdi kaidoragena gari thautrisi kaigino yaure. Yaina du hairapaga chingseldu nakal yengthoklubada moigi rentu yauduna leiramle. Kayam kuirage yauba haudoru yadro nangba. Adu nungaina tumiduda kamai haudokdoino. Adu harasu nang nasado kaisu tawdeko. Adu nang haladoiro. Leibagidi horan phau leningini. Leirano halo agudo mathanda ngairamani aisu changagi. Chakdi Masaisu kemti susade. Aguga puna chaurage. Chadabadi yarugo. Ahoisi, phajan chalo. Ai horen babalaga chalamdaida hairake. Jangu jangu. Chingseldu nokfetaram laga gari dagi kumtharai. Yaisu kumtharai aduga chingselna chatkhiba yengduna lei. Chingselna rent manungda changkhibaga gari du thauduna mayumda lakle atopada chaludre. Mayam yarakpaga firol hongdoktuna magi roomda ngahak potharingai mama irei jangaktuna machanupada hairei. Ihai imaga wari amta sasidana. Kai wari noima. Nangsu chingselsu angang macha chahi nauribadi oidre. Nangsu lairik tami haibasu natre. Nang pabunga su khanarabani. Chingseldo Mongol kanaba tawrasira haidana. Aigi wadi yada yaraponi. Ada chingselgi wani. Ima, mana matam khara leijaba pamagadi adum leijasanuda. Nangnadi mangonda wari ka haudokpro. Adui matangdadi wari sanadeda. Aikhoida amta lakminagero. Imaga hana wari amta sanage. Adu harasu ikai dawraganini. Koirene ukhidabaso. Phanayamdi wajakhibani imungsigi. Ai horen mangonda hairage. Hoi hoi, nangsu chaga chathoro lao. Hoi. Pung ahumuk taba adwaida chingseldu mana pugadaba pochaidu loisinduna lei. Hanadi yum chatpada beg macha ama adum pubani. Ngasina magi areba pochai makhai ayamba begtuda loina hapchinkibaduda aguna ingangangna hangai. Chingsel, kaino nangna mikyani lerakadoino. Kuiroi. Aduga kaigino pot mayam pudoi tawrido. Sum yumda khara thanamge tawbani sida yam chilena. Nang kai suk tawdeko. Ahima, kai thawdori gaiba. Nangna kharaga haido gandabani. Jaja sum khalini. Khanbiyo haideko. Baba ngai leri. Chalagi. Nang su phazan layuko. Hoi, chaluro. Gate thorakle. Mapa sungai duna lerami. Gari machaduda mapaga punna mayumda lakminare. Mama na ngai duna lerami. Kuirabani machanupi siu khidaba. Gate gari thawjilakbagi makhol tabada. Chingselbu pokpi mamana iha harauna sumangda thorai. Atombi imana ngaibda warabanine law law. Is aisibu arapadaga lerubi mawongnine. Ai labkera nakera yumdadi leminaba phangdradana. Sidaidi adum leiradoini. Yaina aguna nungtigi toina ubagi chingselgi masada ahongba kaya ukhidabani. Masa khara chokthabadodi gari tongbagini khankibani. Haidi haihawi chungsel nang nayang kangsuna mali haidana. Wakal nate chungsel hanadagi hena mayang kangsile. Kuina urudraba mamadi machagi ahongbadu khudaktuda khangdokre. Machagi masadu paiduna hairei.
ꯑꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯌꯦꯡꯁꯨ ꯑꯃ ꯀꯪꯁꯤꯜꯂꯤꯁꯤꯕꯣ ꯗꯥꯏꯇꯤꯡ ꯇꯧꯔꯤ ꯑꯗꯨꯒꯤꯅꯤ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯃꯥꯗ ꯅꯣꯛꯇꯨꯅ ꯐꯖꯅ ꯆꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯊꯕꯛꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯆꯥꯕꯗꯤ ꯆꯥꯡ ꯅꯥꯏꯔꯝꯃꯔꯣꯏꯅꯦ ꯁꯤꯗꯩꯗꯤ ꯏꯃꯥꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯗꯧꯕꯅꯤ ꯏꯃꯥ ꯕꯨꯡꯉꯣꯗꯣ ꯑꯝꯇ ꯂꯧꯕꯤꯔꯨꯁꯤꯔꯣ ꯎꯗꯕ ꯀꯨꯏꯔꯦ ꯍꯌꯦꯡꯅꯦ ꯅꯄꯥ ꯆꯠꯂꯒ ꯂꯧꯍꯜꯂꯨꯒꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯂꯩꯍꯟꯒꯦ ꯍꯥꯏꯔꯒ ꯌꯥꯔꯛꯀꯗ꯭ꯔꯣ ꯀꯩꯒꯤ ꯌꯥꯗꯅꯤꯒꯦ ꯅꯨꯃꯤꯗꯥꯡꯗꯣ ꯃꯃꯥꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯏꯟꯁꯥꯡ ꯊꯣꯡꯕꯤ ꯑꯗꯨꯁꯨ ꯔꯦꯟꯇ ꯑꯆꯧꯕ ꯆꯥꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯐꯖꯅ ꯆꯥꯈꯤꯗ꯭ꯔꯦ ꯆꯥꯛ ꯇꯣꯛꯂꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯐꯣꯟꯗꯣ ꯍꯥꯟꯅ ꯌꯦꯡꯉꯤ ꯌꯥꯏꯒꯤ ꯃꯤꯁ ꯀꯣꯜ 2 ꯂꯩꯔꯝꯃꯤ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯃꯦꯁꯦꯁ ꯊꯥꯔꯒ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗꯒꯤ ꯐꯣꯟꯗꯨ ꯁꯣꯛꯂꯨꯗ꯭ꯔꯦ ꯌꯨꯝ ꯌꯧꯔꯦ ꯐꯥꯎꯕ ꯍꯥꯏꯈꯤꯗꯕꯗꯨꯗ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ ꯐꯃꯨꯡꯗ ꯐꯝꯊꯔꯛꯇꯨꯅ ꯌꯥꯏꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯔꯤꯡ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯌꯥꯏꯅ ꯁꯣꯝꯗꯒꯤ ꯆꯨꯡꯁꯦꯜ ꯍꯥꯎ ꯑꯩ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯀꯗꯧꯕꯗꯣ ꯏꯃꯥꯒ ꯂꯩꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯦ ꯑꯗꯣ ꯏꯃꯥꯅ ꯅꯪ ꯎꯅꯅꯤꯡꯉꯦ ꯍꯥꯏ ꯀꯩ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯎꯅꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯋꯥ ꯑꯃꯁꯨ ꯍꯥꯏꯕꯅꯤ ꯀꯩ ꯋꯥꯅꯣ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯪꯒꯣꯜ ꯀꯥꯕꯒꯤ ꯋꯥꯒ ꯄꯟꯈꯤꯕꯅꯤ ꯆꯤꯡꯁꯦꯜꯗꯨ ꯋꯥ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯌꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯅ ꯁꯨꯝ ꯍꯧꯗꯣꯛꯄꯒꯤ ꯋꯥꯅꯤ ꯌꯥꯏ ꯇꯥꯏ ꯍꯥꯏꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯔꯁꯨ ꯅꯛꯅ ꯂꯩꯔꯁꯨ ꯅꯪꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯅꯅꯥꯛꯇ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯅꯪ ꯑꯗꯨꯝ ꯈꯜꯂꯨꯀꯣ ꯀꯩꯅꯣ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯆꯨꯔꯜ ꯌꯥꯝ ꯂꯣꯜꯂꯦ ꯑꯩ ꯅꯅꯥꯛꯇ ꯅꯛꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯄꯣꯊꯥꯐꯝ ꯈꯪꯉꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯒꯅꯨ ꯆꯤꯡꯁꯦꯜ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯆꯩ ꯅꯤꯕ ꯀꯧꯋꯦꯗꯣ ꯍꯌꯦꯡ ꯉꯟꯇ ꯆꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯄꯣꯊꯥꯔꯒꯦꯔꯣ ꯆꯠꯄꯨ ꯆꯠꯅꯤꯡꯗꯦꯗ ꯕꯤꯠ ꯌꯥꯎꯗꯦ ꯈꯪꯗꯕ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯄꯥꯕꯨꯡꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯪꯅꯁꯨ ꯈꯔ ꯇꯝꯁꯤꯜꯂꯣ ꯍꯣꯏꯁꯦ ꯑꯗꯨ ꯅꯪ ꯌꯥꯔꯗꯤ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨꯀꯣ ꯄꯣꯊꯥꯔꯣ ꯀꯣꯜꯗꯨ ꯆꯤꯡꯁꯜꯅ ꯊꯝꯈ꯭ꯔꯦ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯇꯨꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯌꯦꯡꯉꯤ IG ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯁꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯋꯥꯡꯈꯩꯃꯌꯨꯝ 32 ꯇꯦꯛ ꯌꯨ ꯏꯟ ꯑ ꯄꯣꯁ ꯌꯥꯏꯅ ꯇꯦꯛ ꯇꯧꯔꯛꯂꯤꯕ ꯐꯣꯇꯣꯗꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯉꯁꯥꯏ ꯌꯥꯏꯅ ꯀꯥꯞꯈꯤꯕ ꯃꯥꯒꯤ ꯐꯣꯇꯣꯗꯨꯅꯤ ꯀꯦꯞꯁꯟꯗꯅ ꯏꯔꯤ Thanks for being with me in my ups and downs and I will always be your side no matter what ꯆꯤꯡꯁꯦꯜꯗꯨ ꯀꯦꯞꯁꯟꯗꯨ ꯎꯕꯗ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯌꯥꯏꯅ ꯃꯥꯒꯤ ꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯆꯤꯡꯁꯦꯜ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕꯤꯕ ꯌꯥꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯕ ꯃꯥꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥ ꯌꯥꯏꯕꯨ ꯀꯩꯁꯨ ꯈꯟꯗꯅ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯅ ꯍꯦꯟꯈꯤꯕꯅꯤ ꯇꯨꯃꯤꯟꯅ ꯈꯪꯍꯟꯗ ꯅꯨꯄꯥ ꯃꯥꯕꯨ ꯁꯦꯟꯅꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯏꯅ ꯃꯥꯕꯨ ꯈꯟꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯍꯦꯜꯂꯛꯄꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯅꯥꯀꯜꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯒꯨꯂꯤꯗꯨ ꯂꯥꯝꯗꯨꯅ ꯑꯃ ꯂꯧꯔꯒ ꯆꯥꯁꯤꯜꯂꯤ